Ziribam district ki manung chana lariba Borobekra subdivision ki amatangairaba Borobekra higher secondary school ki upgrade tawbada hapkiba oza sing award pa chemistry ki oza amadi regular principal natraga vice principal athubada thabira u karigumba thabira trabadi mathang tha October ki tang amadagi matam chuppa ki oina school thong thinglagani haina tawramba kungjang adu matam khara ki oina handokre ngarang education minister T.S. Basantana metric compartment examination ki fall haidokpa matamda Manipur ki oina oza sing rationalization tawbagi thabak chayol amada loisingani haina laukthokhiba adubu thazaba thamduna thabak oina pangthok piduna Borobekra school gi watliba oza sing thabai rakani haibagi thazaba thamlakli ningsing bayai September gi tang 13 da school asidagi yamlaba mahairoi singna rally ama chatuna Manipur gi chief minister education minister local MLA director amadi Ziribam gi DC yauna Borobekra subdivision gi SDC MCS M. Devananda Singhi Kuthangda Memorandum Pisan Kibani. Date 14 September 2022 में USDC मेमोरेंडम दिया है मणिपुर का ऑनरेबल CM एंड एजुकेशन मिनिस्टर डायरेक्टर लोकल MLA एंड DC जिरीबाम। हमने मेमोरेंडम इसलिए दिया है कि हमारा स्कूल में शॉर्टेज ऑफ टीचर्स है और केमिस्ट्री टीचर एक भी नहीं है, इसलिए ये फुलफिल करने के लिए हमने मेमोरेंडम दिया है। इसलिए हमारे यूनियन ने फैसला लिया है कि जो 1 तारीख से स्कूल क्लोज करने का फैसला किया था, वो हमारा जो स्कूल क्लोज करने का डेट 1 से स्कूल क्लोज करने का फैसला था, वो थोड़ा कल ऑनरेबल एजुकेशन मिनिस्टर ने मैट्रिक एग्ज़ाम कंपैरेटिव रिजल्ट आउट करने के समय में उसने जो ट्रांसफर टीचर पोस्टिंग उसके बारे में रेशनलाइजेशन 1 वीक के अंदर करने का वो फैसला किया था। इसलिए हम थोड़ा वो डेट 1 से स्कूल क्लोज करने का फैसला लिया था, वो थोड़ा रिलैक्स करेगा। Manipur Pollution Control Board ki senthang makhada Polestar College Yanglam Wabagai gi Environment Science amasung Geography Department asinduna Engineering Environmental Issues Protection Conservation and Management haibe hiramda numilini chukna chathagadaba National Seminar amangasi college asigi hall da hawdokre seminar hawdokpagi thorom aduda Manipur Pollution Control Board ki chairman su oiriba Wabagai Kendra ki MLA Kusam Deben Singh Polestar College Yanglam ki principal Dr. Elangbam Gopal Singh, Manipur Pollution Control Board की member secretary T Mangi Singh अमसुंग Manipur Pollution Control Board की environmental engineer Dr. W Rosen Singh ना अथोइबा मिथुंगलेन सिंह ओइना सरुक्या की National Seminar asigi ahanba technical session da TM College of Science Imphal ki Department of Environmental Science ki Assistant Professor Dr. Likmabam Sanjoy amadi anishuba technical session da Manipur University ki Life Science Department ki Associate Professor Dr. KS Birlana Chairperson Singh oiduna India ki tongan be state singi college amadi university sing de ki sarukyaba lakiba miyoi singna makoi ki paper sing pathoki अथोइबा मिथुंगलेन की वारोल पीरदुना मणिपुर पोल्यूशन कंट्रोल बोर्ड की चेयरमैन सु ओरिबा MLA डॉक्टर Kusam Debena Pollution Department na Consindaba Department amata laite Department asida karigumba kharadi soidana tawduna pollution free oiba lamdam ama oinana bohotnagani Manipur lengak na half liter water bottle thingle haina laukthokrabasu ngasi fawba thabak to onthokpa ngamdri masi athubada DIG da che tharagani haina fongdorakli industry tawriba ngasai mamangda khoi jaga industry tawriba mobil mathina tuna dan haiba mayamse khoi khoi Manipur da leiba mayamsi workshop ta hangiba adagi leiba khoi hostel hangiba adagi clinic hangiba khoi school hangiba singse school hangiba so khoi si pollution ta gale kai di ma leide sa ta thamjagani sa ta kai sai kai hu kai krisi dani khoi ma singi loi jin khoi pollution ta tasoi pollution department ta tasoi ba department ki pollution lai posina environment wisnu pattern ko ni yembiyo mal tasoi ko department ai la pajiri gai ba matam kharisida kari ba angam ba khardi hodaraga कोई pollution से free होइना बा कई बखर दी public ता message पीबो मनबा अदु बाबा ओइना होदा मतंदा मसी की public मसी की seminar दिया भी हो नासिंगा message पीबीदना थोदाम लोमिनरगा अदु pollution से free होइना होना बता अकोइ मसेन थोदाम लोमिन सी हाइबा AYC तजके
September thabum ama leptana chatharakpa Poshan Abhiyan haiba thimgi makhada pangthorakhiba Rashtriya Poshan Ma 2022 loisanbagi thauram ama ngasi Paurabi Lining Thau Puthiba Community Hall da pangthokre ngasi ki thauram adu Sector 19 ICDS Project Imphal East 1 Sombungna sinduna pangthokibani थौरम अदुदा वाइटोन ग्राम पंचायत की प्रधान पी शुरबला पौराबी पार्ट 1 की मेंबर याम्बेम नाउबी जेम पब्लिक स्कूल पौराबी की प्रिंसिपल वाहेंगबम जामेन जोय मैतै अमदी मरु ओइबा मियोय कयाना सरुक याखी ngasi ki thoram adu paurabi da laiba anganwadi center taret ki worker sing amadi helper sing na makhoina sajaba sanat point sing uttuna tilliba miyam gi pukning chingsinki tilliba miyam da rashtriya poshan ma gi matang da wangang loi sing na paujel pikhi Relief and Disaster Management Department, Government of Manipur ki Disaster Management Institute na sinduna numit nini chathagadaba awareness program cum fire safety mock drill ki thauram ama ngasi Thawal Hau Khadalaiba MSNRL Energy Station da pangthokre State Disaster Response Force SDRF ki sub team commander o achobana luchingduna chathakiba mock drill aduda Kudakta maihaulang ama tholakpa matkaramba pambai tawba yabagi amadi SDRF na lauriba thodang sing asi karino miyamda demonstration tawduna utkhi mock drill aduga mari leinana SDRF ki training officer Namita Tongbram na phongdorakhibada maihaulang horakpa matamda amadi khanghautana disaster ama tholakpa matamda miyamna Kari Jackson Tharang Lokhatkadagi Haibadu SDRF na School College Amadi Government Office na Chingba Mafam Kayada Chahi Chupalep Tana Pangthoktuna Lakli Mehau Langpok Hwaidagi Thokan ba Mafam Ama Hairagadi Oil Pump Station Asisu Ama Oibana Station Asigi Miyoi Sing Amadi Miyamda Khara Makai Awareness Piba Oina Numidini gi Thoram Asi Pangthokpani Haina Phongdoraki Mock drill asi pangthokpada Thawal Fire Service team na mateng pangbibagi damakta apenba phongdorakli Relief and Disaster Management and Sinziba program si akoi school college adi government offices sinda akoi adum chahi chupok adum chathadana lakpo program ni aduga ngasigi oina di akoi na 2 days sigi oina akoi na oil pump se akoi na sus tawjabani oil pump se sus tawribase karigino haiba kanda yamda vulnerable oiba mafam habadi khudong thiba thokan ba yaba mafam amani haraga khalaga akoi na sus tawjabani aduga khudong thiba haiba si maktabu asi matam sida tholakani natraga sigi tang sida tholakani haiba leitabani na akoi ki normal day sida kariguma khudong thiba ama thoe oil pump sida mai ama chae na khalasi adoi targadi thangna badal leibiribe miyoi sing adagi di oil pump sida deploy torga leiba mi sing sina kari section thorang logodage amadi kari karamba thawong tawraga amang ata mayam sidagi khitang akoi na kanba ngamgadagi haibasigi knowledge department sigi site gi pizabani Central Government na Popular Front of India amadi masiga mari lainaba amadi affiliate singbu unlawful association ni haina lauthokibaga loinana khudaktagi oina chahi mangagi thingjinkre Central Government na thokpa notice ki matung inna Union Home Ministry na PFI amadi masiga mari lainaba singi manungda Rehab India Foundation Campus Front of India All India Imams Council National Confederation of Human Rights Organization, National Women's Front, Junior Front, Empower India Foundation, Amadi Rehab Foundation Kerala Yauna. Laibak asida lalahubagi thabak thoram kaya chathaduna laibaki ingchikpa thugaina bohotnai hairi. Notice asina makhatana laingakna khudakki oiba action lokhatrabadi makhatana irang tholakpa yabagi oithokpa laiba maramna PFI bu thingzinbani hairi. Panba yabadi ikuidana National Investigation Agency Enforcement Directorate amadi State Police na PFI ge luchingba singi mayumda raid chathaduna luchingba kaya fagatkiba laikhrabani Swachhata hi seva gi manung chana pangthokpa cleanliness drive ama Imphal West District ki loidang khunauda PHE Division PHED Manipur na sinduna ngara pangthokre Division asigi employee sing amadi loidang khunau bazar gi akoi bada laiba miwe singa punna pangthokiba lamtu sengbagi thoram aduga mari lainana PHE Division Imphal West ki Executive Engineer Ningombam Sanjit Kumar na haikibada Mahatma Gandhi ki mapo kumon lakpa amadi September 15 dagi October 2 fauba India pumbada pangthokliba lunana thambagi thoram gi saruk ama oina department asina loidang khunau gi bazar amadi masigi akoi bada lamtu sengbagi thabak asi paikhat pani
Hakchang phaba nungaina leiba asi lu nanbaga yamna mari leinai miyamna isa isagi akoiba mafamsing taru tanana thamnanaba hakchang phaba kunai ama ohelasi haiki ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨ ꯅꯥꯟꯕꯒ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯅ ꯃꯁꯤꯕꯨ ꯂꯨ ꯅꯥꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯖꯥꯇꯤꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯑꯗꯒꯤ ꯍꯛꯆꯥꯡ ꯐꯕ ꯖꯥꯇꯤ ꯑꯃ ꯑꯣꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨ ꯅꯥꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯦꯅꯤꯇꯦꯁꯟ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯃꯁꯤꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯁꯤꯕꯨ ꯑꯣꯕꯖꯥꯔꯕ ꯇꯧꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯝꯅ ꯐꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯗꯅ ꯍꯦꯜꯞ ꯇꯧꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁ PhD ꯗꯤꯕꯤꯖꯟꯒ ꯈꯨꯠꯁꯝꯅꯔꯒ ꯂꯩꯀꯥꯏꯁꯤꯒꯤ BWSC ꯀꯃꯤꯇꯤ ꯄ꯭ꯔꯙꯥꯟ ꯖꯤꯂꯥ ꯄꯔꯤꯁꯦꯠꯁꯤꯡ ꯑꯗꯒꯤ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯈꯨꯠꯁꯝꯅꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯩꯗ ꯄꯕ꯭ꯂꯤꯛꯇ ꯑꯩꯈꯣꯏ ꯂꯨ ꯅꯥꯟꯅ ꯊꯝꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯆꯠꯊꯖꯕꯅꯤ Tarataruk Shuba World Rabies Day Manipurdasu pangthoknakre One Health Zero Death haiba themga loinana ngasi National Rabies Control Program NRCP Directorate of Health Services National Health Mission gi makhada Directorate of Veterinary and AI Services Manipur sinduna Kangla gi gate mamangdagi cycle rally amalam thaki masing yamlaba nahasingna Tarataruk Shuba World Rabies Day ga mari lenena sinkiba cycle rally atuda saruk yaki Sagolban Tera Lokrakpam Lekai de Leriba, Amatangai, Balengaki Mahitam from Sang, Ibemja Primary School Sigi, Oja Singna, Mahilo Sangasigi Awadapa Amadi, Semzin Tazin Dinaba, Hanjan Mahilo Sangasigi, Marie Lainaba Singda Haizarabasu, Lengaki Maikai Digi, Miyang Changbi Raktabadigi, Lekai Asida Leriba, Machin Manau Group Ta Oja Singna, Semzin Binaba, Hairakpadagi, Machin Manau gi member Singna, Angam Basel, Khaigat Naduna classroom sing asigi wall partition amadi flooring sing semjin kre haina Machin Manau gi secretary Chongtha Marshal Singna Fongdorakli Magna Makhatana Maru Oina Mahiloi Sing Asibu Semjin Bagi Wakhalondi School Asida Tamliba Mahiroi Sing Asi Tungi Afaba Yumbirol Oirakataba Maramna Mateng Asi Pangbani Hauzik Makoina Larik Tamfam classroom Matik Chana Laitriba Asi Lengakna Semak Pangai Duna Leibagi Mahuta Athubagi Oina Machin Manau Group Na Semjin Bani Masigi Makhata Rakba Mahiloi Sangasigi Awad Apasing Mari Lainaba Singna Athubada Mityeng Changbirakani Haibagi Thazaba Thamlakli Dasina school awar pakra do ju bina bahar koina chhatra sigi khalaga koina sinau dalaiba member sing komma pe thakhaga nuna school di ham bina school classroom partition khaba mati flooring si ham bina pe pakha chabni khata rakdi school awar pa sing mari lainaba authority singa tumatanga american having thazaba thamjana Nakal Amaromda Ibemja Primary School gi Principal Premila Devina Laingak ta Kayarak Haizarabasu Hanna Yengbirak Traba Mahiloi Sang Asibu Machin Manau Riba Group Asina Semjin Birakpada Thagat Pafongdorakli Ada flooring kaiba, kaya sinasin mapunya, minsan binapdagi, fazana safety sa atin na, hindi tawag hawli, masigi na magka, masig manaw kaiba, ang tangas ito kaya hindi na ito na udami ang tangas. Haukiba pung kunmarida India da nauna miyoi lising ahum chatruk sukna taret COVID positive oire laikhidaba migi masingna tara marini fagalakpagi changchada marfutara nipanga dasmik taret ani oiri apunba confirm case na koti mari lakh nifu manga lising hudra ma panchamnga yaukre active case na lising kuntra nipan chahu marfutara ma thoini laina asna maram oiraga laikhidaba migi masingna lakh manga lising kunipan chamnga marfu marini Laina asidagi naba faduna discharge tawkiba migi masingna koti mari lakh nifu lising mapan chamnga kun mangani Laina asidagi ngak thoknanaba vaccine kapthokiba apunba migi masingna koti chani tara taret lakh marfutara taru lising kuntra matoi chamnga hentre malem gi oina covid laichet na khwaidagi na sokal labalai singi manungda USA na ahanba India na anishubada amadi France na ahumshubada lairi Awang Nongpok State ki oina Assam na ahanba Mizoram na anishuba amadi Manipur na ahumshubada lairi